ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯔꯥꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯂꯩꯍꯥꯎꯅꯨ ꯀꯧꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 3 ꯁꯨꯔ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯗꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯥꯏꯕꯤꯗꯨ ꯃꯥꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯛꯇꯕꯗꯨꯗ ꯂꯥꯏꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯧꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯤꯗꯨ ꯀꯩꯊꯦꯜꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯌꯣꯟꯕꯤ ꯂꯨꯛꯃꯥꯏ ꯄꯥꯟꯕꯤ ꯑꯗꯨꯗꯒꯤ ꯂꯥꯏ ꯐꯤ ꯑꯃꯠꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯄꯣꯠ ꯂꯩꯔꯝꯕꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ, ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯏꯆꯦ, ꯑꯄꯣꯛꯄ ꯈꯨꯔꯝꯕꯗ ꯐꯤ ꯆꯪꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯤ ꯏꯁꯥ ꯀꯣꯟꯕ ꯊꯨꯡꯕ ꯐꯤ ꯑꯃ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯄꯣꯛꯄꯒꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯉꯥꯡ ꯌꯥꯎꯅꯕ ꯈꯨꯔꯝꯕꯒꯤ ꯀꯣꯛ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯍꯅꯨꯊꯪꯗꯅꯦ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣꯅꯦ? ꯂꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯈꯤꯇꯪꯗꯤ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯉꯝꯅꯕꯗꯨꯃꯛ ꯈꯧꯗꯦꯝꯂꯒ ꯏꯆꯦ, ꯑꯄꯣꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯌꯥꯎꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯏꯆꯦꯅ ꯃꯗꯨꯗ ꯄꯥꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯑꯣ, ꯀꯥꯟꯕꯨꯗꯤ ꯀꯥꯟꯅꯔꯣꯏꯗ, ꯑꯗ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯂꯥꯏ ꯈꯨꯔꯝꯂꯕꯁꯨ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇ ꯎꯔꯔꯣꯏꯌꯦ, ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕ, ꯅꯨꯡꯉꯥꯏꯇꯗꯅ꯫ ꯂꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨꯗ ꯇꯤꯡꯁꯣꯛꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯀꯩꯊꯦꯜꯅ ꯍꯥꯏꯕ ꯑꯃ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯍꯣꯅꯦ, ꯌꯥꯎꯗ꯭ꯔꯁꯨ ꯐꯔꯦ, ꯏꯆꯦꯅ ꯆꯤꯛꯄ ꯅꯠꯇꯦ꯫ ꯏꯆꯦ ꯍꯣꯏꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯅꯆꯥꯅꯁꯨ ꯁꯪꯄꯥꯏ ꯑꯃ ꯄꯣꯛꯂꯒ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯉꯥꯛꯊꯣꯛꯏꯗꯣ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯥ ꯏꯁꯨꯒ ꯌꯥꯎꯗꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯃꯈꯨꯠ ꯑꯣꯃ ꯁꯥꯎ ꯇꯧꯔꯛꯄꯗꯨꯗ ꯑꯃꯨꯕꯤꯁꯨ ꯃꯥꯅ ꯃꯤꯗ ꯍꯧꯔꯨꯕꯗꯨꯗꯤ ꯀꯥꯎꯈꯤꯗꯨꯅ ꯃꯥꯒꯤ ꯑꯁꯣꯏꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯂꯛꯄꯗꯨꯗꯗꯤ ꯈꯥꯡꯕ ꯉꯝꯗ ꯍꯩ, ꯂꯥꯏꯕꯤ ꯍꯥꯏꯕꯤ ꯁꯤꯟꯊꯤꯕꯤ, ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯂꯣꯏ? ꯍꯥ? ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯕꯨ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯍꯥꯏꯕꯗꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯧꯔꯥ? ꯍꯥ? ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯂꯥꯏꯕꯤꯗ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯏꯕꯤꯅ ꯐꯠ ꯐꯥꯔꯒ ꯍꯦꯔꯥ ꯏꯆꯦꯅ ꯈꯜꯂꯤꯕꯨ ꯅꯪꯗ ꯅꯈꯨꯠ ꯄꯥꯟꯕꯁꯤ ꯃꯉꯥꯏꯅꯦ, ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯀꯅꯥꯅ ꯉꯝꯒ ꯌꯦꯡꯅꯁꯤꯔꯣ? ꯍꯥ? ꯅꯪꯒꯨꯝꯕꯤ ꯅꯅꯦꯝꯅꯀꯨ ꯑꯣꯠꯈꯥꯏꯕꯤ ꯉꯝꯕꯤ ꯑꯐꯥꯎꯕꯤꯒꯅꯦ ꯑꯩꯈꯣꯏ ꯄꯥꯟꯅꯕ ꯏꯇꯤꯛ ꯅꯠꯇꯦ꯫ ꯊꯥꯗꯣꯛꯑꯁꯤ, ꯑꯩꯒ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯐꯥꯖꯤꯜꯂꯝꯕ ꯃꯈꯨꯠꯇꯨ ꯁꯠꯅꯕ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯂꯥꯏꯕꯤꯅ ꯁꯨꯝ ꯐꯥꯖꯤꯜꯂꯤꯕ ꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛꯇ ꯁꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯃꯨꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯕꯤ ꯇꯞꯅ ꯑꯃꯨꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯃꯣꯡ ꯍꯥꯗꯅ ꯏꯆꯦ, ꯍꯅꯨꯊꯪꯁꯤꯗ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨꯁꯨ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔ ꯋꯥꯗꯣ ꯄꯣꯛꯊꯣꯛꯄꯤꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩ ꯑꯄꯥ ꯁꯥꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯅꯈꯨꯠꯇꯣ ꯀꯠꯂꯦ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯑꯃꯨꯕꯤ ꯂꯥꯏꯕꯤꯒꯤ ꯑꯀꯣꯟꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯍꯤꯡꯆꯥꯕꯤꯅꯤꯅꯦ, ꯑꯩꯗ ꯆꯠꯆꯍꯧꯔꯒꯦꯗ꯫ ꯀꯩꯅꯣꯃꯤ, ꯍꯣꯏ ꯃꯥꯎ, ꯀꯩꯅꯣꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯃꯥꯅ ꯂꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯝꯗꯅ ꯍꯣꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯒ ꯂꯥꯏꯕꯤꯗꯤ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯠ ꯌꯣꯟꯕꯤꯗꯨꯗꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯃꯨꯕꯤ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯩꯃ, ꯍꯣꯏ ꯏꯆꯦ, ꯉꯥꯏꯕꯤꯈꯨꯋꯣ, ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯦ ꯃꯤ꯫ ꯑꯃꯨꯕꯤ ꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯁꯦꯟꯈꯥꯎꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨ ꯃꯁꯤꯡꯒ ꯑꯝꯇ ꯊꯤꯗ ꯁꯦ, ꯂꯧꯖꯍꯧꯔꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯁꯦꯟꯈꯥꯎꯗꯨ ꯂꯥꯛꯇ ꯂꯪꯁꯤꯜꯂꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯣꯠ ꯌꯣꯟꯕꯤꯗꯨꯗꯤ ꯉꯛꯅ ꯃꯆꯤꯟꯗ ꯃꯇꯥ ꯑꯃꯅꯤꯅꯦ, ꯏꯕꯦꯝꯃ ꯀꯥꯟꯅꯗꯦ, ꯅꯝꯊꯥꯡ ꯐꯤꯗꯣ ꯏꯁꯥ ꯀꯨꯞꯄ ꯌꯥꯕ ꯆꯥꯡꯗ ꯑꯝꯇ ꯂꯧꯒꯦꯁꯦ꯫ ꯍꯣꯏ ꯌꯥꯅꯤ ꯏꯆꯦ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯐꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯤꯗꯨ ꯃꯥꯏꯕ ꯑꯃꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥ ꯌꯥꯎꯅꯕꯅꯤ ꯍꯥꯏꯅ ꯑꯄꯣꯛꯄ ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝ ꯈꯣꯠꯂꯝꯗꯅ ꯇꯧꯔꯕꯁꯨ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗꯗꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯕꯤꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯥꯏꯕꯤꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯍꯤꯡꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯃꯃꯧꯗ ꯌꯦꯡꯂꯒ ꯃꯁꯥ ꯃꯃꯧ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯃꯁꯤꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯀꯥꯟꯅꯗ꯭ꯔꯕꯤ ꯑꯀꯪꯕ ꯎꯄꯥꯜꯒ ꯆꯞ ꯃꯥꯟꯅꯕꯤ ꯑꯁꯤꯗꯅꯦ ꯃꯄꯥꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯁꯨꯛꯆꯠ ꯆꯠꯂꯨ ꯌꯥꯗꯦꯅꯦ ꯃꯁꯦ ꯃꯃꯥꯏꯁꯤ ꯏꯀꯥꯏꯕ ꯑꯗꯨꯝ ꯂꯩꯕ ꯈꯪꯒꯦꯕ ꯎ ꯑꯀꯪꯕꯅꯕꯨ ꯃꯩ ꯊꯥꯔꯕꯁꯨ ꯀꯥꯟꯅꯔꯤꯌꯦ ꯑꯗꯨꯕꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯃꯁꯤꯗꯨꯕꯨ ꯀꯔꯤꯗꯅꯣ ꯈꯪꯗꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯈꯣꯏꯗꯥꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯤ ꯃꯃꯧꯗ ꯌꯦꯡꯂꯒ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯁꯣꯝꯗ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯂꯩꯍꯥꯎꯗꯨ ꯇꯥꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕ ꯃꯪꯒꯣꯜꯖꯥꯎꯗ ꯇꯞꯅ ꯃꯈꯣꯏꯗ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯗꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯨꯁꯤꯕ ꯃꯪꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯃꯁꯨ ꯑꯃꯨꯛ ꯂꯧꯔꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯅꯤꯅꯦ ꯂꯩꯍꯥꯎꯅꯨ ꯃꯥꯅ ꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯔꯛꯄꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯃꯄꯨꯔꯣꯏꯕꯗ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯑꯁ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯀꯤꯕꯨ ꯀꯤꯖꯩꯃꯤ ꯑꯗꯨꯃꯥꯏ ꯌꯦꯡꯒꯅꯨ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯇꯞꯊꯔꯛꯂꯒ ꯑꯌꯤꯡꯕ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏꯗ ꯑꯁ ꯀꯔꯤ ꯈꯨꯀꯧꯅꯣ ꯑꯩꯕꯨ ꯊꯃꯣꯏꯁꯤ ꯄꯦꯊꯗꯧꯔꯤꯃꯤ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏ ꯇꯥꯅ ꯑꯁꯨꯛ ꯂꯥꯏꯅ ꯐꯥꯒꯤꯒꯨꯝꯅ ꯂꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯐꯥꯒꯤ ꯇꯥꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯜꯂꯕꯁꯨ ꯑꯔꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦ ꯂꯩꯍꯥꯎꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯊꯃꯣꯏꯅꯗꯤ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯃꯅꯦꯝꯒꯤ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯈꯥꯡꯕ ꯉꯝꯗ ꯃꯔꯩ ꯀꯪꯒꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏ ꯇꯥꯅꯕ ꯌꯥꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯅꯪꯅꯦ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏ ꯇꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯕꯨꯅꯦ ꯅꯪ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯐꯨꯗꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯖꯥꯎ ꯄꯥꯏꯔꯝꯕ ꯌꯣꯄꯥꯛꯇꯨ ꯂꯪꯊꯣꯛꯂꯝꯂꯒ ꯁꯥꯎꯅ ꯏꯪꯈꯣꯜꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯅꯨ ꯁꯥꯎꯅ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯕꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯁꯥꯎꯔꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯍꯩ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯦ ꯑꯩꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯔꯨꯅꯨ ꯍꯥꯏꯗꯣ ꯅꯪꯅ ꯃꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯀꯔꯤ ꯁꯥꯔꯒꯦ ꯏꯃꯥ ꯃꯆꯥ ꯃꯃꯧꯅ ꯈꯠꯅꯔꯒ ꯑꯁꯨꯛ ꯍꯔꯥꯎꯕ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯂꯩꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯁꯥꯎꯅ ꯍꯩ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯍꯔꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯌꯨꯅꯦ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈ꯭ꯔꯦ ꯍꯔꯥꯎꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯅꯆꯥꯒ ꯅꯃꯧ ꯈꯠꯅꯅꯕ ꯋꯥꯀꯥꯏ ꯁꯨꯔꯤꯗꯣ ꯍꯔꯥꯎꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯃꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯔꯣ ꯏꯃꯥꯗꯤꯅꯦ ꯅꯆꯥꯒ ꯅꯃꯧꯒꯅ ꯈꯠꯅꯕ ꯁꯥꯎꯅꯕꯁꯦ ꯎꯔꯒ ꯀꯂꯛꯄꯦꯅ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯕꯤ ꯃꯆꯥꯅ ꯁꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯈꯟꯊꯗ ꯃꯃꯧ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯒ ꯋꯥꯍꯩꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯐꯝꯂꯝꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯃꯃꯧꯗꯨ ꯃꯈꯨꯠ ꯊꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯃꯧ 인신바 간비야 낭신이 라워 낭군에 이나 하이리세 이마 나사부 까리 떠우소 하이브노 야리 이뱀 낭기냐 시타 시나비도 아이고나 떠오락란 아이나 라우 하리스데냐 프라프라 라우 레하우노 와하이다 답나 마넴나 까우리바돔다 락람미 asomda imungda parab sangkiba manggol zawdu mamana magi nupibu kauribudu tabada amuk imungdagi praprap thoraklammi aduga makhwang metlaga ma karigino imana asuk irang sagat pamisibo hai aina karaida irang sagat pamlage ha irang sagat libasidi nangi nupi petna sengjangmi asini ne masida mani inchilaga nangna hui sada khonglibu natro imana sibu apaba kita sukalugai doge namong nupina Manggol zawna wado haigi tawrakpada lehauna pakhatna khanarak patare khanna ipa pakhatna akhoida imana haise asi haiduna lehaunudu mapurai babu khamdoksagi tawbani adubu laibegi mamitadi tawsinaribani haina khallami aduna handagi hena saugatuna hai pi sengjangbi nawasi isit mayam insilaga imanga tawsinaraga utsairadu nangna phana phaba saduna sunya aina nangbu ne ꯅꯨꯡꯁꯤꯕꯁꯤꯗꯤ ꯉꯝꯂꯔꯣꯏꯀꯣ ꯏꯃꯥ
ꯅꯃꯧꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯕꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯁꯨꯛ ꯇꯥꯟꯊꯤꯔꯤꯁꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅ ꯇꯧꯔꯒꯅꯦ ꯀꯟꯁꯤꯟꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯈꯛ ꯄꯦꯊꯔꯔꯣꯏ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯅꯥꯄꯤꯗꯣ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯏꯐꯝꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅ ꯇꯧꯔꯅꯨ ꯀꯣ ꯇꯧꯔꯛꯂꯅꯨ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯥ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯗ ꯋꯥ ꯍꯥꯏꯔꯨꯔꯒ ꯍꯦꯟꯅ ꯋꯥꯗꯨ ꯆꯥꯎꯊꯣꯛꯅꯔꯛꯂꯅꯤ ꯈꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯎ ꯆꯪꯒꯤꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯅꯨꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯃꯈꯣꯏꯗ ꯈꯨꯠꯁꯤꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯗ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯏꯃꯨꯡꯂꯣꯝꯗ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯕꯤ ꯃꯊꯕꯥꯛ ꯐꯨꯔꯒ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯛꯀꯠꯅ ꯐꯥꯎꯕ ꯈꯨꯝꯂꯝꯗꯕ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯏꯊꯛꯇ ꯑꯣꯟꯈꯠꯂꯒ ꯊꯕꯛ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯜꯂꯦꯅꯦꯍꯦ ꯀꯌꯥꯗ ꯍꯩꯅ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯃꯁꯦ ꯀꯌꯥꯗ ꯍꯩꯅ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯍꯦ ꯅꯨꯄꯤ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯁꯤꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯛꯂꯒ ꯀꯥꯗꯨꯗ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥ ꯁꯥꯎꯅ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎꯅꯁꯨ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯁꯥꯎꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯅ ꯀꯤꯗꯤ ꯀꯤꯔꯝꯃꯤ ꯑꯗꯨꯅ ꯀꯤꯔꯨꯛ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯉꯥꯡꯕꯗꯨꯕꯨ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ ꯑꯩꯅꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤꯗꯗꯤ ꯑꯩ ꯁꯥꯎꯔꯒꯦ ꯈꯟꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯝꯇ ꯇꯞꯊꯕꯤꯀꯣ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯃꯤꯠꯇ ꯃꯁꯨ ꯎꯕ ꯐꯪꯗꯕꯁꯤꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜꯕꯨ ꯀꯔꯤꯅꯣ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕ ꯌꯥꯏꯗꯣ ꯑꯁꯨꯝ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯈꯠꯅꯖꯅ ꯇꯧꯗꯣꯔꯗꯤ ꯑꯉꯥꯡꯕ ꯌꯣꯠꯁꯤ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯇꯞꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨꯅ ꯃꯔꯣꯜ ꯂꯣꯜꯂꯝꯃꯤ ꯂꯩꯍꯥꯎꯅꯨ ꯋꯥꯈꯜꯗ ꯐꯅ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜꯗꯨꯗ ꯃꯥ ꯋꯥ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯡꯒꯣꯜꯖꯥꯎ ꯇꯞꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯑꯁ ꯏꯃꯥ ꯅꯆꯥꯗꯕꯨ ꯑꯗꯨ ꯀꯨꯏꯅ ꯋꯥꯔꯧꯕ ꯅꯆꯥꯅ ꯐꯅ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯏꯃꯥꯅ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯡꯒꯣꯜꯖꯥꯎ ꯇꯞꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯒ ꯁꯥꯎꯗꯅꯕ ꯍꯥꯏꯖꯔꯝꯃꯤ ꯋꯥꯔꯧ ꯄꯨꯛꯂꯧ ꯀꯟꯕꯤ ꯃꯃꯥꯗꯨ ꯃꯆꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯖꯔꯛꯄꯗꯨꯗ ꯀꯟꯁꯤꯜꯂꯝꯕ ꯊꯃꯣꯏꯗꯨ ꯈꯪꯄꯦ ꯄꯦꯊꯔꯛꯂꯝꯃꯤ ꯅꯠꯇꯦ ꯅꯪꯅ ꯏꯅꯥꯛꯇꯒ ꯆꯪꯂꯛꯂꯒ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯥꯟꯗꯦꯗ ꯋꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯣ ꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯥꯡꯒꯣꯜꯖꯥꯎ ꯋꯥꯗꯣ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯂꯥꯏꯕꯤꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗ ꯁꯤꯡꯅꯔꯞ ꯇꯧꯅ ꯅꯪꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯅꯗꯤ ꯈꯔ ꯂꯨꯕ ꯋꯥꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯪꯉꯦ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯀꯌꯥꯗꯤ ꯍꯔꯥꯎꯖꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯅ ꯃꯆꯥꯗ ꯍꯥꯏꯔꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯏꯜꯂꯛꯂꯝꯃꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯅꯥꯀꯜꯗ ꯐꯝꯊꯔꯒ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯑꯁ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯒ ꯏꯃꯥꯅ ꯈꯜꯂꯤꯕꯗꯨꯒ ꯍꯥꯏꯗꯧꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯔꯩ ꯃꯔꯥ ꯇꯧꯗ꯭ꯔꯁꯨꯅꯦ ꯍꯥꯏꯗꯧꯕꯗꯣ ꯀꯣꯛ ꯍꯥꯏꯔꯨꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯒꯗꯧꯕꯅꯤ ꯀꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯅꯪꯒꯤꯁꯤ ꯅꯃꯥ ꯑꯩꯕꯨ ꯃꯇꯣꯏꯅꯔꯤꯕ꯭ꯔꯣ ꯃꯥꯡꯒꯣꯜꯖꯥꯎ ꯃꯃꯥꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯏꯇꯞ ꯇꯞꯊꯅ ꯏꯃꯥ ꯐꯤꯡꯒꯠꯈꯤꯅꯨ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯛꯄ ꯀꯩꯗꯧꯒꯦ ꯑꯩꯅꯦ ꯅꯪꯒꯤ ꯋꯥꯒ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗꯦ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡ ꯌꯣꯛꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯄꯦꯠꯅ ꯁꯦꯡꯖꯪꯕꯤꯗꯨꯅ ꯏꯟꯁꯤꯟꯕ ꯁꯨꯛꯅ ꯑꯣꯏꯔꯅꯤꯌꯦꯕ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯤꯕꯗꯨ ꯇꯥꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯃꯥꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯒꯣꯜꯗꯨꯗ
ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅ ꯂꯦꯞꯂꯤꯉꯩꯗ ꯏꯃꯨꯡꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯂꯥꯎꯅꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯪꯒꯣꯜꯖꯥꯎꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗ ꯂꯝꯌꯥꯏꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯨ ꯃꯈꯨꯠ ꯃꯁꯥꯗꯁꯨ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯂꯩꯍꯥꯎꯅꯁꯨ ꯄꯥꯈꯠꯅ ꯃꯅꯦꯝꯗ ꯐꯨꯕꯤꯗꯅꯕ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯅꯃꯧꯗꯨ ꯁꯤꯕ ꯇꯥꯔꯤꯃꯤ꯫ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯃꯃꯧ ꯐꯨꯕ ꯂꯦꯞꯇꯦ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯗꯣ ꯏꯆꯥ ꯅꯨꯄꯥꯗ ꯆꯤꯔꯣꯜ ꯇꯧꯈꯣꯗꯅ ꯅꯪ ꯅꯆꯥ ꯄꯥꯝꯂ ꯀꯔꯤꯒꯤ ꯄꯣꯛꯀꯦ ꯍꯥꯏꯗꯦ? ꯃꯤꯒꯤ ꯃꯆꯥ ꯌꯧꯁꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯗꯣ? ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯃꯧ ꯊꯧꯗꯣꯛꯄ ꯅꯠꯆꯗꯦ꯫ ꯃꯈꯣꯏ ꯇꯥꯅ ꯑꯗꯨꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗ ꯅꯃꯧꯗꯤ ꯑꯗꯨꯝ ꯏꯟꯖꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯑꯗꯨꯃꯛ ꯈꯨꯝꯃꯤꯅꯦ꯫ ꯈꯨꯝꯂꯤꯕ ꯃꯆꯤꯟꯁꯤ ꯑꯣꯏꯅ ꯊꯥꯖꯤꯟꯒꯦꯗ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯃꯧꯒꯤ ꯃꯁꯤꯟꯗ ꯊꯥꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯪꯒꯣꯜꯖꯥꯎ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯃꯈꯨꯠꯇꯨ ꯐꯥꯔꯛꯂꯤꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯔꯒ ꯉꯁꯤ ꯑꯣꯏ ꯃꯇꯨꯡꯗ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯋꯥꯏ ꯍꯧꯗꯣꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯃꯃꯧꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅꯨ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯪꯒꯣꯜꯖꯥꯎ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯇꯣꯛꯑꯁꯤ ꯃꯈꯣꯏ ꯇꯥꯅ ꯄꯥꯝꯂꯤꯁꯦ ꯑꯩꯅ ꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯏꯃꯥꯒꯤ ꯃꯤꯆꯩ ꯇꯥꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣ ꯃꯈꯣꯏ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣ꯫ ꯂꯩꯍꯥꯎ ꯅꯪꯕꯨ ꯑꯩꯅ ꯃꯤ ꯑꯣꯏꯈꯤꯕꯗꯣ ꯅꯪ ꯌꯦꯡꯗꯨ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯪ ꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯕꯨꯁꯨ ꯃꯈꯣꯏ ꯇꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯇꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯪꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯄꯦꯟꯗꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯀꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯨ ꯁꯥꯎꯔꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯁꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯇꯥ ꯁꯥꯏꯕꯤꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯗꯝꯗꯝ ꯐꯨꯗꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯅꯣꯅꯦ ꯅꯃꯥꯗꯨꯕꯨ ꯁꯤꯕ ꯇꯥꯔꯤꯅꯦ ꯕꯦꯝꯃ ꯅꯃꯥꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯁꯥꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯏꯕꯤꯒꯤ ꯃꯃꯧ ꯑꯄꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯄꯥꯝꯕꯤ ꯍꯅꯨꯕꯤ ꯅꯪꯁꯨꯅꯦ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯅꯌꯥꯡꯂꯩꯗꯨꯗ ꯅꯦꯠꯊꯔꯛꯀꯗꯧꯅꯤ ꯈꯪ꯫ ꯂꯥꯏꯕꯤ ꯑꯄꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯕꯦꯝꯃ ꯑꯩ ꯆꯪꯁꯤꯜꯂꯛꯑꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ꯫ ꯁꯥꯏꯕꯤꯅ ꯏꯇꯥ ꯅꯪꯕꯨ ꯃꯧꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯅꯇꯥꯒꯤ ꯏꯔꯨ ꯏꯌꯥꯡꯁꯦ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦꯅꯦ꯫ ꯏꯇꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯔꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄꯗ ꯎꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯅꯪꯁꯨ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯂꯥꯏꯕꯤ ꯑꯄꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯔꯨ ꯏꯕꯦꯝꯃ ꯅꯅꯦꯝꯁꯦ ꯅꯥꯕꯅ ꯂꯣꯏꯔꯝꯂꯅꯤꯅꯦ꯫ ꯑꯩꯅ ꯐꯨꯔꯤꯁꯦ ꯅꯥꯅꯕꯅꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯅꯥꯅꯤꯡꯕ꯭ꯔꯣ? ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯗꯤ ꯅꯪꯒꯤꯁꯨ ꯅꯃꯥꯒꯨꯝꯕꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯣ ꯑꯩꯕꯨ ꯃꯆꯥꯅꯤ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯤ ꯍꯅꯨꯕꯤꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯔꯨ ꯃꯌꯥꯡꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯄꯣꯝꯕꯤꯗꯨ ꯃꯅꯦꯝꯗ ꯑꯃꯨꯛ ꯊꯥꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯏꯕꯤꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯒꯤ ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯅꯦ ꯑꯩꯕꯨ ꯐꯨꯕꯁꯤꯗ ꯃꯁꯤꯗ ꯇꯣꯛꯂꯣ ꯅꯅꯦꯝꯁꯦ ꯅꯪꯅ ꯐꯨꯕꯗ ꯏꯔꯨ ꯏꯌꯥꯡꯒ ꯂꯣꯏꯅ ꯅꯥꯔꯤ꯫ ꯏꯃꯥ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯤꯀꯨꯞꯇ ꯉꯁꯤꯒꯤꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯕꯦꯝꯃ ꯅꯃꯥ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯔꯔꯣꯏ꯫ ꯏꯅꯦꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯕꯗꯤꯅꯦ ꯅꯆꯥ ꯅꯃꯧꯕꯨ ꯈꯟꯗꯣꯟ ꯅꯥꯏꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯄꯣꯝꯕꯤ ꯂꯥꯏꯕꯤꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯑꯄꯣꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯏꯕꯤꯅ ꯑꯌꯣ ꯏꯇꯥ ꯅꯪꯅ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯂꯥꯏꯕꯤ
ꯃꯇꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯁꯥꯏ ꯑꯄꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯏꯇꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯁꯨꯝꯅ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯐꯔꯦ ꯏꯇꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯌꯣ ꯏꯇꯥ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯨꯕꯒꯤꯅꯣ ꯏꯇꯥ ꯑꯔꯦꯝꯕ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯏꯆꯥ ꯏꯃꯧ ꯈꯪꯍꯟꯗꯅ ꯑꯁꯨꯝ ꯏꯆꯥ ꯅꯨꯄꯤꯗ ꯆꯦꯡ ꯆꯥꯛ ꯐꯧ ꯈꯔ ꯁꯨꯝ ꯊꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯏꯃꯧꯗ ꯁꯨꯝ ꯇꯥꯏꯁꯤꯟꯅꯕ ꯑꯗꯨꯒꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯅ ꯉꯁꯥꯏ ꯃꯥꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯀꯣꯠꯇꯒꯤ ꯐꯧ ꯀꯣꯠꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯐꯥꯕꯗꯒꯤ ꯈꯔ ꯂꯥꯎꯅꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯁꯥꯎꯗꯨꯅ ꯃꯥꯕꯨ ꯐꯨꯙꯔꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤ ꯆꯥꯎꯕꯤꯗ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯃꯁꯥꯗ ꯏꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯂꯥꯏꯃ ꯅꯪꯁꯨꯕ ꯅꯪꯒꯤ ꯏꯃꯨꯡꯁꯤꯗꯕꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯅꯠꯇꯦ ꯏꯔꯦꯝ ꯂꯦꯝꯅ ꯀꯣꯛ ꯏꯆꯥ ꯅꯨꯄꯤꯗ ꯁꯤꯈꯩ ꯄꯤꯔꯦ ꯍꯥꯏꯅ ꯀꯣꯛꯄꯤꯕ ꯌꯥꯕꯗꯨꯕ ꯑꯁ ꯅꯪꯗꯤ ꯈꯪꯗꯗꯅ ꯍꯥꯏꯔꯤꯕꯅꯤ ꯕꯦꯝꯃ ꯐꯣꯡꯅꯁꯨ ꯄꯤꯕ ꯌꯥꯕ ꯄꯤꯔꯤꯕꯅꯤ ꯑꯗꯨꯗ ꯌꯥꯝꯃꯜꯂꯛꯇ꯭ꯔꯗꯅꯅꯦ ꯂꯣꯟꯅ ꯑꯃꯨꯛ ꯄꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯏꯕꯤꯗꯨ ꯃꯁꯥꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯛꯇꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯨꯛ ꯂꯥꯡꯅꯔꯤꯕꯁꯤꯗ ꯅꯠꯇꯦ ꯃꯧꯗꯨꯕꯨ ꯈꯔ ꯉꯥꯡꯁꯛ ꯇꯧꯔꯨꯕꯗꯒꯤ ꯊꯧꯔꯤꯒ ꯌꯥꯜꯂꯝꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯑꯁꯤ ꯈꯟꯅ ꯂꯥꯏꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯈꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯅꯈꯣꯏꯅ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯣꯏꯟꯗꯣꯟ ꯏꯇꯩꯁꯦ ꯏꯆꯦ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒꯤꯅꯤ ꯂꯥꯡꯅꯔꯤꯁꯦ ꯁꯦꯡꯂꯕ꯭ꯔꯥ ꯅꯣꯏꯕꯣ ꯍꯣꯏꯟꯗꯣꯟ ꯁꯦꯡꯕ ꯍꯥꯏꯕꯨꯅꯦ ꯏꯃꯨꯡꯗ ꯃꯌꯥꯝ ꯌꯦꯡꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯕꯨ ꯆꯪꯕ ꯌꯥꯗꯕꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯑꯁ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯐꯪꯗꯧꯔꯦꯗꯅ ꯀꯔꯥꯏ ꯀꯔꯥꯏ ꯏꯃꯧꯗꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯂꯩꯍꯥꯎꯅꯨꯗꯤ ꯎꯄꯥꯏ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯌꯦꯅꯈꯥꯗ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯆꯔꯝꯃꯤ ꯂꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯃꯌꯥꯝꯅ ꯃꯃꯧꯗꯨ ꯌꯣꯝꯁꯤꯜꯂꯤꯕꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯐꯦꯠ ꯎꯕꯗ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯤ ꯑꯗꯨꯅ ꯃꯃꯧ ꯑꯣꯏꯅ ꯐꯝꯂꯝꯕꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯃꯁꯥꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯩꯔꯤꯛ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯂꯥꯏꯕꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯃꯥ ꯏꯄꯦꯟꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯅ ꯌꯨꯝꯁꯤꯗ ꯉꯁꯤ ꯂꯥꯛꯄꯁꯤꯗꯤ ꯌꯨꯝꯁꯦ ꯂꯥꯏꯔꯦꯝꯕꯤ ꯆꯪꯂꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯏꯃꯥꯗꯤ ꯏꯃꯥ ꯅꯆꯥꯅ ꯈꯪꯗ ꯍꯦꯛꯇ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤ ꯅꯆꯥꯅꯤ ꯈꯟꯅ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯁ ꯏꯃꯧꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯍꯜꯂꯤ ꯑꯩꯗꯤ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝꯕꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯪꯅꯥꯟꯗ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯕꯤꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯕꯨ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯗꯨꯒꯤ ꯏꯄꯦꯠꯇ ꯄꯦꯊꯔꯒ ꯂꯩꯕꯤ ꯅꯨꯄꯤꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯏꯃꯧ ꯑꯁꯦ ꯄꯨꯔꯛꯂꯕꯁꯤꯗ ꯃꯗꯨꯒꯤ ꯄꯦꯠꯅ ꯆꯦꯡꯆꯪꯕꯤꯗꯣ ꯀꯜꯂꯛꯇꯅ ꯁ꯭ꯋꯥꯏꯗ ꯁꯔꯨ ꯁꯤꯜꯂꯤꯕ ꯑꯣꯏꯔꯝꯅꯦꯕ ꯁꯣꯏꯗꯅ ꯑꯁꯤ ꯈꯟꯅ ꯑꯐꯕ ꯈꯟꯕꯤ ꯍꯩꯇꯕꯤ ꯂꯩꯕꯤꯗꯨ ꯃꯕꯨꯛ ꯑꯗꯨꯗ ꯐꯠꯇꯅ ꯈꯜꯂꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯕꯤ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯂꯩꯍꯥꯎ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯕ꯭ꯔꯣ ꯂꯩꯍꯥꯎꯅ ꯀꯞꯂꯝꯕꯗꯨ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯕꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯔꯤ ꯍꯩ ꯃꯇꯝꯁꯤ ꯀꯔꯥꯏ ꯌꯧꯔꯦ ꯈꯪꯗꯕ꯭ꯔꯣ 이비엠마 낭시는냐 남미뚜다 해 딜러가 딱나지 파우바 와클 따다바시부 까리 누비노네 낭보 이마 에이 이사크라 누가있다던 힙루보다 강자우지 야니 이마 ngamloyeba ngamloye aina khaklabani nang ibiemu nang asi haina laibina makha hek tagi tawbaga lairikto imungdagi tholaktuna tapna
Ima, ihe, imaubu kari hainingge. Isisu masa nungaite haibanina lam tuse aina dum taurage. Yadi, imau hanba yaba nate. Hai, lam tuse sasat losilu. Hoi ima, yaradi namauna karigi ngasida lakpata ngaribe imauna asigumbase tawgadoribano. Nasina loin tawjasani. Law, imaudi, imaga wari watai tawusi. Asi haina laibina mamunupi atombidubu namdana singlaga pusin kirami. Lehaunu, manemgi matawduda mathamoy sakna, mitluda pirang ihauna, dumina dumaglep lehaurami. Asum haukibana numindanggi matam yaroklap haubada manggol zawdo, hanjilaktabaduda imungi mikaidu mipaibadi poknarabani. Adu masu nupi maselaklabanina mareng mamana basingang ngehak wariwatay tawramni haina khandoknarami. Ngayhaki tumda manggol zawdo yu tapta makai taksilaga law duna hanjilaklami. Tawriba matawduda lairikdudi kitang ngaksanarami. Lehaunu tawriba matawduda manawnupi na wakal nungaykiri kanna perpsen hurakduna itap-tapna. Akoyta, kaino tawbiraklibasibo? Inaw na tarabadi. Manggol zaw, magi nupi na nganglibudu tada ngauri. Nupi, nang pila mo na tro. Ha? Ay na nupi yung pusilagpase. Kumo, kay tumilay no. Makoyta, ay po, kari hayo no. Hayo, nang di karim na hayo laybudu na maduni na pagsayin nang di. Nang di, nasagi piyin na po kaya layraso, hay dokta na, mak, kangsin dyan pang gambini. Taong na laybini. Asiyay na manggol zaw masinda manathukpa ama lepta na ngauri sondo na adumak layrami. Lehaw, lepliba khongpham adudagi masi malingda wakhalda na. Ay sibo, kaseng na taong napabira. Asukwa nupi wibigi mapok asida karino kangsin bata na itawdang uhelam liba. Hinumdam pa, tangi karambasang yendo sibo. Asikan na lehaw no miludagi pirang sintarak pasulep lamding. Adubo, malep khongpham adudagi masi amata lenglamding. Pumbang narabu wakal aduna ahing nungdang ni haiba phawba kawkrema. Tanja aduda lairikdu thoklakduna lehawnugi masanomduna. Iche, ha, thingi imungda changlase. Hoi. Asiyana lehawnu mamitagi tarakliba mapidu patpatay thoklaga makoy animak punna imungda sangmina kirame. Matanggi ayukta ahal ahumak jatuna paw haidoklami. Madamduda, lairiki mapabong kulakpa na masanapi matomta yawbado kay nadal pidaba nungayta haiduna pangsawsawdrabaso athubada poloy setuna luhonggadaba ni hayna hayraklami. Nupa mayong gimi kayso nupi mayong giwada yetluba ngamdaba na athubada luhongba hayna yanarami. Pawdo tabda lehawno thamoydadi kitang nungayzaramdi adumagpuma nungaytabado uthokta. Kay nayeng malakliba mipong kudingbo haraw na kaungang wari-watay sarami. Mahake dugong matawduda ahal ani humdi lona wari sabaso adumak yawrami. Laymana, isi laybigi pamong nupi halsidi ataak maniko. Taruna, kay doragi layma adum na hayibo. Isya, mahaki mawana atopa nupi mane mamamaktada pusilaklabada. Haraw na niya. Paithong si, nungsip sana di. Asumna maithong magala mangambay basibu nupi wibi kanana ngamba thabak no ni isya. Hera nangido thagat pa malaga kadai do ma isoi watam yauri. Adubo masu kanana dilungairam doribado. Adubo upai leitabagi haraw sanari bori nida. Hoi aduni aisu harisi. Wasya ay nahay bahitabagi wanida. Asi hayna lehawnugi dabag wabi basu yawrami. Aduga kara amana amu yumduda mau amamuk laklabanina angangamuk yawap hanglani kanna haraw-basu konggaini. Asum na mayam hawag tawduna numidang wayramgi matamda lariksu mapamda tinkirami. Masigi matung manggol zawdo amu inaw-naw na luhong na bahayduna yung kaydo semsilami. Aduga manggol zawdo nupi heksi luba numit adudagi hawna lehawnuda wahamata hayramte. Magi nupi na wahay kitawraso man hut layduna silami. Tasyang badi maso nungaytabadi pawribani. Adugi sumathagta magi nupigi mamangda igayba nungaytaba pullaga may onsinaduna wahayba phawba ngamnadabani. Asum hawkiba na luhongbagi numisu oyduna manggol zawdo saithaduna mamaga mapabunggana sak chathoklaba tungda phaijom pumya setuna makokta koyet yetuna langjel pena tawduna luhongbagi khongsanamba thoklaklami.
ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯍꯥꯎꯅꯨ ꯂꯣꯟꯅ ꯌꯦꯅꯈꯥꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯗꯨꯅ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯟꯅ ꯊꯃꯣꯏ ꯀꯥꯏꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯀꯪꯕ ꯎꯄꯥꯜꯒ ꯃꯥꯟꯅꯔꯕꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯈꯤꯗꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯀꯩꯗꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤꯕꯅꯤ ꯉꯁꯤꯁꯨ ꯐꯤꯔꯦꯞꯇꯣ ꯍꯣꯡꯕ ꯌꯥꯗꯦ ꯑꯋꯥ ꯑꯅꯥ ꯐꯅ ꯂꯥꯛꯇꯨꯅꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯑꯩ ꯈꯥꯡꯈꯤ ꯑꯁꯤ ꯈꯟꯅ ꯂꯩꯍꯥꯎꯅꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯄꯤ ꯊꯤꯜꯂꯛꯂ ꯃꯇꯨꯡ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯍꯥꯎꯅꯨ ꯃꯪꯒꯣꯜꯖꯥꯎꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯃꯪꯒꯣꯜꯖꯥꯎ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯍꯥꯎꯅꯨꯅ ꯇꯞꯅ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯔꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎꯅꯨꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯪꯒꯣꯜꯖꯥꯎ ꯇꯞꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯗ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯥ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯅꯣꯛꯃꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯑꯩꯅꯕꯨ ꯃꯈꯣꯏ ꯇꯥꯗ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯒꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯇꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯑꯁꯣꯝꯅ ꯃꯌꯥꯝꯅ ꯃꯈꯣꯏ ꯇꯥꯕꯨ ꯉꯥꯏꯅꯍꯧꯔꯕꯅꯤ ꯏꯅꯥꯎꯁꯨ ꯃꯈꯣꯏ ꯇꯥ ꯂꯣꯏꯔꯒ ꯆꯥꯒꯗꯕꯅꯤ ꯄꯟꯊꯕꯤꯔꯛꯂꯅꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯅꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯪꯒꯣꯜꯖꯥꯎꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯥꯛ ꯆꯥꯕꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯔꯤꯛꯅ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯥꯏꯕꯤꯅ ꯃꯃꯧ ꯅꯠꯇꯦ ꯃꯆꯥ ꯅꯤꯉꯣꯜꯃꯛꯀ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯧ ꯑꯍꯜ ꯂꯩꯍꯥꯎꯅꯨꯗ ꯂꯣꯏꯅ ꯄꯥꯡꯍꯜꯂꯝꯃꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯇꯣꯛꯍꯜꯂꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯝꯇ ꯌꯥꯎꯍꯜꯂꯝꯗꯦ ꯂꯥꯏꯔꯤꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯔꯁꯨ ꯃꯅꯦꯝꯅ ꯃꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯃꯃꯧ ꯑꯍꯜꯗ ꯃꯅꯥꯎꯗ ꯇꯧꯁꯤꯟꯅꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯕꯛ ꯌꯥꯎꯍꯟꯒꯗꯧꯒꯤ ꯇꯥꯠ ꯄꯥꯠ ꯇꯧꯁꯤꯟꯅꯩ ꯍꯥꯏꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ ꯂꯩꯍꯥꯎꯅꯨ ꯇꯨꯃꯤꯟ ꯀꯞꯆꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯖꯤꯜꯂꯛꯂꯕꯗ ꯂꯥꯏꯔꯤꯛꯀꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯍꯨꯜ ꯇꯝꯂꯗ꯭ꯔꯕꯗ ꯂꯥꯏꯕꯤ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯄꯣꯛꯂꯛꯃꯤ ꯋꯥꯈꯜꯗ ꯍꯟꯗꯛꯀꯤ ꯏꯃꯧ ꯑꯁꯤꯁꯨ ꯅꯥꯎꯄꯨꯕꯒꯤ ꯁꯃꯤꯠ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦ ꯑꯁꯤꯁꯨ ꯑꯃꯨꯛ ꯑꯉꯥꯡ ꯌꯥꯎꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯌꯦꯡꯗꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯨꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯂꯥꯏꯕꯤ ꯌꯥꯝꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯃꯧ ꯑꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯂꯥꯏꯔꯤꯛꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯪꯕꯨ ꯃꯄꯥꯜꯗꯪꯗꯣ ꯊꯣꯛꯂꯛꯎꯅꯦ ꯏꯃꯥꯒ ꯋꯥꯝꯇ ꯈꯟꯅꯁꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛꯇꯨ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯤꯗ ꯐꯝꯃꯨꯁꯤ ꯍꯌꯦꯡꯁꯤ ꯅꯪꯕꯨ ꯑꯁꯤꯟꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯊꯣꯏꯅ ꯑꯁꯤꯟꯕꯕꯨꯗꯤ ꯂꯩꯇꯦ ꯀꯔꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯌꯦꯡꯁꯦ ꯏꯃꯥ ꯏꯆꯥ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ ꯑꯉꯥꯡ ꯊꯨꯅ ꯌꯥꯎꯅꯅꯕꯅꯤꯅꯦ ꯂꯩꯔꯤꯛ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤ ꯃꯃꯧꯗꯨ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯇꯨ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯕꯤꯗꯨ ꯁꯥꯎꯔꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯄꯥꯏ ꯄꯣꯠꯆꯩ ꯂꯪꯈꯥꯏꯔꯗꯨꯅ ꯁꯥꯎꯅ ꯏꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯏꯃꯤꯁꯤꯗ ꯏꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯑꯩꯅ ꯁꯤꯖꯈꯤꯕꯗ ꯐꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯏꯃꯨꯡ ꯃꯪꯒꯣꯜ ꯊꯦꯡꯅ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯀꯥꯎꯈꯥꯏꯕ ꯇꯧꯔꯛꯂꯝꯃꯤ ꯂꯩꯔꯤꯛ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯤꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯀꯤꯔꯨꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕ ꯂꯩꯍꯥꯎꯅꯨꯁꯨ ꯏꯈꯪ ꯈꯪꯅ
ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤꯅ ꯀꯤꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄꯔꯞ ꯆꯦꯟꯁꯤꯜꯂꯒ ꯏꯅꯥꯎ ꯏꯃꯥꯅ ꯁꯨꯛ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯦ ꯏꯃꯥ ꯀꯩꯒ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ. ꯃꯥꯏꯕꯤꯗꯨꯅ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯒꯤꯅꯤ. ꯍꯥ ꯑꯁ 이마는 간절히부시가 이제 아이까리 떠고도는 강제 아이보 이밤 단기분은 파라져 강네 그이기도 나하리버도 이시수 이미다 이사마도 우지부시리 이시리 나오수 분할레라가 로이리 아시아나 레하우도 마나우누피에도기 복닝 파타비람메 아두부 마이하우나 사로바 마님다디 그슈 하이즈바 ngamda mau anidu mapureba halakpa ngaidu leikirami mapureba halakla matung paudu tambadagi makoy humdu amato oina angang mayokpa haina yanarami makoy humdu kitikirum tawduna wadu laibi dawdoklubada sauna laibina aina han haikrab natro imungsida atopa sagaygi ina yumlek sarna tamba yaroi haidana ibungo nangi nupi anise mama oiba ngamdrabina nang nupi mamuk thidaba yaroi kaino haisibu ima nupi sibu aina thininga haidana pangthida thiba yabadona karigi yadani aigidi imita isu manya uba ngamba imo pigadabani asi haina laibi masanupaga mamu anigana angang yokpagi wahau doraklibadu sukya yaba kawba leiramde leirik wafamda mapam chatpada mamada tamjarami leiriki mamasu wa akanmade haiba ngamlamde adubu masanupigi pukning phathabo oina bema matam kharadi nane maduna siji phawbani angangi wado hawdokluranu ima mamita masu uninge haiduna dupi mathireklabadi kamtauba ahanagi dupi halairibadu phawbada thamoise chik lauringai sida amamuk thireklabadi aini sikhibani hena phari hai karigi isana sige doribano imana nya linsu sidaba saisu dektanaba thabak tawrake kai thabak noima tumilayu mi taba yaba nate aina phanaba tawrake hardi tawrake asi haina lairiki mamana masanupi buthemlaga mayumda tharaklami mathangi numitta itha thajadana khulladugi puksu maiba tonadu lairiki mamai bema khulakpina laibigi mabuk sunabani haina tharaklami laibidu noksinaduna isa laibi mana aigi nungaitabasi khangbidana maibaga tharakpasidi aidi kariba haidoino haifamu khangdrene ise mari subasibu hektawrosira hoi ise abududi hekta huzari asi haina tona mamitunadi laptakna lepliba lairikta kuiroi haibagumna ingi tawrami adumna numit nini humnidu maiba tonana mari subadagi laibidu masadu nungai thokpada natana naha phawboi thokpadawna tawrami adubu madugi matung tapna nabadu khangin henjilakpadawna tawrami laibi masu mana nabi henjilakliba makai masanupada nupi mathinaba taksilakpa leplamde adubu matamdudi mangolzaw ashaubaduna mamadunai haiba phawbu ningsingda ima migisu masaningol naise kharasu khantabiyu kaidoge handaksu amuk angang yaudrabdi kamdawba nate aibo angang yaudabani haina angang yaudri phawba nupi sum thiba tarabadi kaina thangdadi yumse nupina pokhaiba tari laibi masanupagi waduda jingnana masadu nahena nupa masa karino ha karino nangna haininglibase ma nasa imada asengwado haidoklage nasase mapa oibda matik sadrabani adunani imita isa uba ngamdribase ha asi haina laibido wakhal manglaga haithakirami mangolzaw pakhatna magi loinabi anisu kausinduna mamabu wakhal tanabu laikannarami laibi numit aduda asengmudu khangbadagi amuk hana masanupada nupi thiro haina haikiramde adugi sumathakta angang mayokpagi wafamdusu yaraduna mahaki asengba i natrabasu masu adubu asengba idagi hena lumna lauduna luna sana loinaduna imunga duda watliba mafam adu mensinduna nungaina pankirami